ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯀꯧꯇ꯭ꯔꯨꯛꯇ ꯃꯆꯥꯅꯨꯄꯥ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯀꯧꯇ꯭ꯔꯨꯛ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒꯦꯠ ꯃꯌꯥꯗ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6:55 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕ ꯑꯄꯣꯛꯄ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯤꯡꯊꯧꯖꯝ ꯁꯃꯇꯣꯟ ꯀꯧꯏ꯫ ꯃꯁꯥꯒꯤ ꯆꯍꯤ 53 ꯁꯨꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯦꯟ ꯀꯤꯁꯟ ꯆꯍꯤ 35ꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯀꯤꯁꯟ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯑꯃꯗꯤ ꯃꯍꯥꯛ ꯆꯦꯛ ꯁꯨꯕ ꯃꯤꯁꯇ꯭ꯔꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯨ ꯍꯧꯖꯤꯛ ꯃꯁꯥ ꯋꯥꯏ ꯁꯪꯗꯗꯨꯅ ꯊꯥ ꯁꯨꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 4ꯒꯤ ꯃꯅꯨꯡꯗ ꯀꯤꯁꯟꯅ ꯑꯍꯟꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯧ ꯈꯔꯗꯒꯤ ꯑꯄꯣꯛꯄ ꯃꯄꯥꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯈꯤ꯫ ꯇꯨꯡꯗ ꯃꯄꯥ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯃꯆꯥꯅꯨꯄꯥꯒꯤ ꯊꯕꯥꯛꯇ ꯔꯥꯎꯟ ꯑꯃ ꯀꯥꯞꯁꯤꯟꯈꯤꯕꯅꯤ꯫ ꯃꯄꯥ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗ ꯂꯝꯕꯤꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯤ ꯍꯥꯠꯂꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤꯕ ꯑꯄꯣꯛꯄ ꯃꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯃꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯅꯣꯡꯃꯩ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯂꯥꯏꯁꯦꯟꯁꯀꯤ ꯅꯣꯡꯃꯩꯔ ꯅꯠꯇ꯭ꯔꯒꯅ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗ꯭ꯔꯤ꯫ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩꯒꯤ ꯂꯥꯏꯁꯦꯟꯁꯁꯨ ꯐꯪꯕ ꯉꯝꯗꯦ ꯍꯥꯏꯔꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯥꯛꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯥꯡ ꯅꯥꯏꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯃꯨꯠꯄ ꯍꯧꯔꯦ꯫ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯂꯣꯗ ꯁꯦꯗꯤꯡ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯅꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯂꯨꯆꯤꯡꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯥꯛꯈꯤꯕꯗꯒꯤ ꯆꯥꯡ ꯅꯥꯏꯅ ꯃꯩ ꯃꯨꯠꯄ ꯍꯧꯔꯛꯂꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯆꯥꯡ ꯅꯥꯏꯅ ꯃꯩ ꯃꯨꯠꯄ ꯊꯦꯡꯅꯔꯛꯄꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅꯔꯦ꯫ ꯂꯣꯗ ꯁꯦꯗꯤꯡ ꯊꯝꯂꯦ ꯍꯥꯏꯕꯁꯨ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯇꯅ ꯆꯥꯡ ꯅꯥꯏꯅ ꯃꯩ ꯃꯝꯍꯜꯂꯤꯕ ꯑꯁꯤ ꯂꯣꯗ ꯁꯦꯗꯤꯡ ꯑꯃ ꯍꯥꯏꯗꯣꯛꯇꯅ ꯆꯂꯥꯏꯔꯦ ꯍꯥꯏꯅ ꯂꯧꯅꯔꯦ꯫ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯒꯗꯤ ꯅꯣꯡꯃꯗ ꯀꯌꯥꯔꯛ ꯍꯟꯅ ꯑꯃꯁꯨꯡ ꯄꯨꯡ ꯀꯌꯥ ꯄꯤꯔꯣꯏꯗꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯅꯕ ꯑꯄꯤꯜ ꯇꯧꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯤꯛ ꯑꯋꯥꯔ ꯃꯇꯝꯗ ꯃꯩ ꯃꯦꯒꯥꯋꯥꯠ 200 ꯔꯣꯝ ꯃꯊꯧ ꯇꯥꯏ꯫ ꯍꯥꯏꯔꯤꯕ ꯃꯊꯧ ꯇꯥꯕ ꯃꯩ ꯑꯁꯤ ꯌꯨꯅꯤꯠ ꯑꯃ ꯐꯥꯎꯕ ꯁ꯭ꯇꯦꯠꯅ ꯄꯨꯊꯣꯛꯄ ꯂꯩꯇꯦ꯫ ꯃꯁꯥꯒꯤ ꯖꯦꯅꯦꯔꯦꯁꯟ ꯂꯩꯅꯅꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯄꯥꯋꯔ ꯁꯦꯛꯇꯔꯁꯤꯡꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯃꯊꯧ ꯇꯥꯕ ꯄꯥꯋꯔ ꯄꯨꯝꯅꯃꯛ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯐꯪꯂꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯃꯛ ꯅꯣꯡꯖꯨ ꯊꯥ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯇꯥꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯗꯤ ꯅꯣꯡ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯦ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛ ꯈꯨꯗꯤꯡꯃꯛ ꯖꯦꯅꯦꯔꯦꯁꯟ ꯃꯄꯨꯡ ꯐꯥꯅ ꯇꯧꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯊꯥꯜꯒꯨꯔꯤ ꯒ꯭ꯌꯥꯁ ꯄ꯭ꯂꯥꯟꯠꯁꯨ ꯃꯩ ꯐꯖꯅ ꯄꯨꯊꯣꯛꯏ꯫ ꯇꯧꯕꯗꯗꯤ ꯃꯅꯤꯄꯨꯔꯗ ꯃꯁꯥꯒꯤ ꯀꯣꯟꯅꯅꯕ ꯃꯩ ꯂꯩꯕ ꯄꯥꯝꯗꯦ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠꯀꯤ ꯀꯣꯟꯅꯅꯕ ꯃꯩ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯄꯨꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ ꯄꯥꯜꯂꯒꯁꯨ ꯄꯥꯟꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅ ꯃꯩ ꯍꯨꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ ꯄꯥꯟꯗꯕꯁꯤꯡ ꯇꯦꯛꯁ ꯆꯥꯡ ꯅꯥꯏꯅ ꯊꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯃꯊꯛꯇ ꯃꯩꯒꯤ ꯇꯦꯛꯁ ꯊꯤꯗ꯭ꯔꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇꯣꯂꯣꯞ ꯄꯤꯕ ꯑꯃꯁꯨꯡ ꯄꯥꯋꯔꯒꯤ ꯇꯥꯔꯤꯐꯇ ꯑꯍꯣꯡꯕ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯇ ꯁꯦꯜ ꯄꯨꯊꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯨꯠꯊꯠꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯃꯅꯨꯡꯗ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯣꯏꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯥꯕꯒꯤ ꯆꯥꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯑꯌꯥꯝꯕ ꯏꯃꯨꯡꯁꯤꯡ ꯏꯂꯦꯛꯇ꯭ꯔꯤꯛ ꯐꯦꯟ ꯅꯠꯇ꯭ꯔꯒ ꯏꯌꯥꯔ ꯀꯟꯗꯤꯁꯟ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯁꯥ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯑꯄꯤꯛꯄ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡ ꯆꯂꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯩ ꯃꯨꯠꯄꯒꯤ ꯃꯇꯝ ꯑꯁꯤ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯄ ꯂꯩꯇꯅ ꯍꯦꯛꯇꯃꯛ ꯃꯨꯠꯂꯤ꯫ ꯍꯪꯅꯔꯨꯔꯒ ꯂꯣꯗ ꯁꯦꯗꯤꯡ ꯂꯩꯔꯦ꯫ ꯄꯨꯡ 1ꯗꯒꯤꯅ 1:30 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯃꯨꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯅꯣꯡꯃꯗ ꯀꯌꯥꯔꯛ ꯍꯟꯅ ꯃꯩ ꯃꯨꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯍꯟꯗꯦ꯫ ꯄꯪꯃꯨꯠꯇ ꯃꯨꯠꯂꯤ꯫ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯃꯩ ꯃꯨꯠꯄꯒꯤ ꯆꯥꯡ ꯍꯦꯜꯂꯤ꯫ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃꯗꯒꯤ ꯃꯩ ꯃꯨꯠꯀꯗꯕ ꯂꯩꯔꯒꯗꯤ ꯍꯥꯟꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯄꯤꯌꯨ꯫ ꯂꯣꯗ ꯁꯦꯗꯤꯡ ꯂꯩꯔꯒꯁꯨ ꯂꯩꯔꯦ ꯍꯥꯏꯕꯤꯌꯨ꯫ ꯃꯨꯠꯀꯗꯕ ꯃꯇꯝ ꯑꯗꯨ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯄꯤꯔꯒꯗꯤ ꯄꯥꯝꯕꯩ ꯑꯃ ꯊꯤꯕꯁꯨ ꯌꯥꯏ꯫ ꯃꯩ ꯃꯨꯠꯂꯤꯉꯩꯒꯤ ꯃꯇꯝꯗ ꯊꯕꯛ ꯑꯃ ꯇꯧꯍꯧꯕꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯂꯣꯗ ꯁꯦꯗꯤꯡ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯁꯦꯡꯗꯣꯛꯄꯤꯔꯛꯅꯕ ꯗꯤꯃꯥꯟ ꯇꯧꯅꯔꯛꯂꯤ꯫ ꯄꯨꯡ 24ꯗ ꯃꯤꯑꯣꯏ 4 ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯑꯄꯨꯟꯕ ꯀꯦꯁ ꯃꯁꯤꯡ 55 ꯁꯨꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯃꯁꯤꯡ ꯇꯞꯅ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 4 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯇꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯅꯨꯃꯤꯠ ꯑꯣꯏꯈ꯭ꯔꯦ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯁꯤꯡ 58 ꯁꯨꯈ꯭ꯔꯦ꯫ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈꯤꯕ ꯃꯤꯑꯣꯏ 4 ꯑꯗꯨ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇ 1, ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇ 2 ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ 1ꯅꯤ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯆꯍꯤ ꯑꯁꯤꯗ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ 12 ꯌꯧꯗꯨꯅ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇꯒꯤ ꯃꯥꯡꯖꯤꯜ ꯊꯥꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯃꯤꯑꯣꯏ 15 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯅ ꯃꯤꯑꯣꯏ 9,
Thawal District Mioi Ahom, Kakseng Kangpokpi amasung Ukrul District Mioi Ani, Chandel District Mioi ama positive oikre. Hauzik fawbagi oinadi mi sibagi paw leitri. Class 9 dagi hauna lol ahum tamanaba lengaki thaurang khudakta lepnanaba Supreme Court mari lenaba singda yathang pikre. Central Board of Secondary Education CBSE gi makhada laiva school khudingmakta Class 9 dagi hauna lol ahum tamanaba thaurang lokhatpagi mayokta tongan petition kaya Supreme Court ta file tawrakhi. Petition sing adugi hearing sathabada Chief Justice Surya Khan amasung Justice TV Nagartama gi bench amana hai anauba thosel asibu singnaraduna file tawriba petition singi matangda CBSE na haunubi matung inamatik sabu pakum pirakadabani ahum subalol tamhanabagi thaurang ase class 9 yorokpada lusingadabani haina paladuna Justice Nagartama hai angang oringaida mahiroi singna ahenba lol sing tambada thoidokna khudong sadaba mayokna de secondary gi thak yorokpa matamdadi anauba lol tambada awaba mayoknai Class 5 amasung 6 ta tamlipa mahiroi singi mamampa oiba singna samdoklaba anauba thosel ase matau karamna sana hangadoribano haina tonganba petition sing file tarokhibani petition sing aduna paliba maru oiba wafam singdi school ayambada tonganba India ge lol sing takpi tambinaba ningthina training torba oza matiksana leite masigi sumatakta tangai fadana sangadaba masak mathum leitabana class 9 gi mahiroi singda ahum subalol ama tamhanba haibase maram sade Court hiram asiga mari lenana CBSE da notice thake bagal loina mama ba oiba singenu nangba ko onaba kari karamba tharang lakolagla bage haibadu khangalakada bani haike kumza 2026-27 dagi hauna class 9 gi mahiroi singda sungsoi soidana lol ahum tamana ba tharang ama CBSE na laukthokhi bani lon ahum gi manungda anidi India gi lol oigada bani ahum subalol aduna mapalaiba ki lon ama hekta tamba yai haina CBSE na laukthokhi bani hairi Hi Lakpada Rohingya samanga Sire Myanmar dagi holakpa hi ani ironungda lukhibadagi Rohingya samanga hena Sire haina UN ge agency sina phongdokre lan ge saitheng nanglaba Myanmar dagi refugee kaya marum sapakadaba mafam sing yengduna lanjana baleptri maraibak thikraba hi ani ado Myanmar gi Rakhine state gi khongsalakibani International Organization for Migrants amasung UN gi refugee agency sina phongdokibagi matung ina Hi aduda Bangladesh ki refugee camp singdagi Mioi kharasu tonglaki hairi Poknapam lamdamda khudong thiningai oiba phibam oirakpagal loina Bangladesh ki refugee camp singdagi mi ka hena leibada khudong sadaba mayok narakpadagi Rohingya purokki Mioi sing ado yumlo naba India Malaysia Indonesia amadi Thailand singba sapagadaba leibak singda chendok narakibani mamang sahidasu maraibak thadok tuna senthurakiba Rohingya refugees samapan hena Andaman amasung Bay of Bengal da sikhiba laikhrabani hairi